PAODAM eng tabiribasingbu Namaithem Kajalna khurumjari ahanbada maruoiba pau pijari Taranithoi Suba Manipur Legislative Assembly gi Taruk Suba session gi ngasi aroiba mifamda Department Taret ki lupa crore listing Mari Chani Marifu Nipan henbagi senfam pass tawkhre Manipur ki Governor Laxman Prasad na Bisnupur ki DC office ta chongjafam lauduna lariba IDP singa unakre Mafam kayada Har Ghar Tiranga gi thoram pangthokre Loinana Bangladesh ta Hindu amadi minority singda sathariba eteki mayokta US ta khongjang sansankre Makatawa pau pizari Haukiba July 18 dagi hauduna chatharakpa Taranithoi Suba Manipur Legislative Assembly gi Taruk Suba session ngasi Loishinkhre ngasi aroiba numita tongan-tonganba department tare ki demand tare ki lupa crore listing mariga Chani Marifu Nipan henbagi senfam house na pass tawkhre pass tawkhiba demand sing adudi Education Department Consumer Affairs Food and Distribution Department Panchayat Water Resource Department Horticulture and Soil Conservation Science and Technology amadi Economic and Statistics Department ni masigi mathakta stuart question mari paper mari amadi calling attention ama Manipur Appropriation number 5 Bill 2024 pass tawbaga loinana government Bill ani pass tawki ngasi Loishinkhre session asida setting mapan leki stuart question Marifu Nipan pakhalakpada mari withdraw tawki ani stuart question kuntra humde puthoraki session asida government bill mapan pass tawki paper taruk puthoki calling attention tara leki governor speech khannaba business advisory committee gi reposting thambaga loinana illegal immigrant khandoknaba amadi khul kaya masing khanghen hengalakpa yengsinaba house committee ama semki Manipur botangdu laitadaba state ama ohenabagi damak Manipur botangdu laitaba state ama ohenabagi damak relief camp ta lairiba investing masa gi mayomda hanjun hanba nataba atopa core issue singi oinadi BJP gi lenga asina tawba hodaba thaba amata laitre haina Trade Minister and Brain phongdokre wapama singa Loishinkhre Assembly Meepham da pass tawkhiba Manipur Appropriation Bill 2024 khanabagi matangda tongan ba MLA singna pukhalakhiba observation singi pakhum piraduna haikibani Trade Minister na makha tarduna state asada thokliba irang sigi manung channa Thawal district ki Nongpok Sengmai PSK area da thokiba mob amadi kukinupi anibu maite singna kankibagi video amabu Congress party na malemgi miyamda lana arthar hallaga Prime Minister bu ikaiba pikhraga ngasina Prime Minister unasi yade haiduna house da laktabasi maram chade Congress party na Prime Minister unasi haribasi karamba mai puragano aikoina chakadawrisi loinana state asada thokliba irang asigi oinadi waroishin puraknaba center amadi state lengakna angamba thakta hotnari maru oina core issue oriba mito khandokpagi thabak haure border fencing oinasu kilometer 190 athuba matamda fencing khaba haunaba order thokle FMR lauthokpagi matangda NRC satnaba ngaiba oina foreigner act ki makhada thaba kaya paikhatle maram asina issue asida opposition na political gi khudong chaba launaba hotnaba asi leptuna Manipur kanaba amata oina thabak tawse haiki amaromda bill adubu khanabagi manung channa kairaw ST gi MLA L Rameshona mamang chahi ge me ahum ge dagi hauriba irang asigi ahanba hek haurakpam oiriba Churachandpurda nupi aduda khutlai paiba singna irang haurakpa matamda action amata tawkhidaba matam adugi Churachandpurgi DC SP amadi OC gi mathakta action lakhose haina phongdoki thangmoiban SC gi MLA KS Joy Kisan nasu state asida thokliba irang asi communal politics tawduna leibadagi irang asi loishinba ngamdabani maram asuna irang asi loishinnaba hotnabada politics ta mieng thamlaga thabok tagumse haiki Lilong SC gi MLA Abdul Nasir Nat Tikada kharana thabak amagi work order phangnaba hotnabada tender minus yamna chatlaga oklaba matungda thabak loishinba ngamdana lariba sing asigi mathakta lengakna akanba action ama lakhapiu haina house ki puning chungsinki
अनौब डिस्ट्रिक्ट सेमलिबसी एडमिनिस्ट्रेटिव कन्वीनियंस किनी हाइरगसु पॉलिटिकल कन्वीनियंस ओइनबा डिस्ट्रिक्ट सेमलंबगी खुदम फंगले मरम असिना नौना सेमकिबा डिस्ट्रिक्ट सिंग असिगी बाउंडरी असि लेंगाक अमदी मियामगी याफगदबा मवंगदा येंगलगा अमुक हनफ सेंदोकपा मथौ तारि हाइना चीफ मिनिस्टर एन बिरेन ngasi एसएमबी मिफमदा फुंग्यार केंद्रगी एमएलए लेशियो कैसिंगना पुखलकपा कॉलिंग अटेंशन की स्टेटमेंट पीरदुना फोंदोखरे मिफम अदुदा लेशियो कैसिंगना ब्रिटिशना अहानबदा सिंगल एडमिनिस्ट्रेशन की मखादा सब डिवीजन खाइदोकलगा लेंगाक लंबदगी डिस्ट्रिक्ट मथंग मथंग खाइदोकपा हौरकपदगी डिस्ट्रिक्ट बाउंडरी की मतंगदा नुंगाइतबा कया थोरकली सदर हिल डिस्ट्रिक्ट सेमनबा होनरकपदगी कांगलुकी इरांग यावख्रे लमगी इशू ओइबना ngasi फावबा वारोइसिन पुरकपा ngamdana leiba yaroi नौना सेमनिबा डिस्ट्रिक्ट सिंग नौना बाउंडरी सेमदोकलगा एडमिनिस्ट्रेटिव कन्वीनियंस ओइनबा सेमदोकपा नत्रगा येनबा कया लेना नौना हाख्रबा डिस्ट्रिक्ट मुथतपगी थबो पाइखतनबगी हाउस के लीडर की पुनिंग चिंगसिंखि कॉलिंग अटेंशन की स्टेटमेंट पीरदुना चीफ मिनिस्टर एन बिरेन मखा ताखिबदा डिस्ट्रिक्ट सेमबदा मिंगदी एडमिनिस्ट्रेटिव कन्वीनियंस की निहाइरबसु इथनिक लाइन द बेस तौरगा सेमलंबगी खुदम कया लेरे फुरुप खरबु मेजॉरिटी ओहेलगा मिखल की खुदोंचाब लौनब होटनरी डिस्ट्रिक्ट बाउंडरी सिंग सेमदोकनब हाउस मेंबर खुदिमक अमदी सीएसओ सिंगना फमिनरगा सेमदोकसे हाइबा वाफम थमखि ngasi aroiba assembly mifam gi zero hour da works minister na inquiry committee ama semnaba house ta thamkiba wafam adu support tawi adubu house ta saru yadaba mi amabu inquiry committee gi member matau karam na hapchilibano haina Manipur Pradesh Congress committee gi president kaisa megasandra na phongdorakli wafam asi august 8 da pangthokiba assembly mifam da opposition MLA sing na pukhatkiba wafam house na reject tawrakpaga mailena na congress ke MLA manga na assembly dagi walk out tawkiba gi matang da clarification pibaga mailena biti rota leiba congress bhawan da pangthokiba pawi mifam amada ke megasandra na phongdokiba ne mahak na hai khundrakpam SC MLA TS location na house ta MLA khaktagi oiba secret sitting ama founduna Manipur da thokliba issue asigi matangda amata oina khanaduna waroishin ama purakna ba pokhalakiba wafam amada speaker na pakhum amata piraktana reject tawki masi yamna laibak thibane paliba layang asine su India gi prime minister unana ba kayara khotna bada unaba phangkide opposition party singnesu unana ba hotna bada yarakide tha 15 chupna chatharakliba lan asi loishinaba leiriba MLA punna union government da haijana cherol thajin batan natana house da barbel da move tawadasu yarakte notice to decline tawraki masisu yamna laibak thibane lenga ke core issue table da thamaga khanana house da thamlaga punna khanase haiba wafam su thamkhre state amadi central government ga tanaraga concrete oiba road map ama pibiu haibasi ngasi su double engine lenga na tabidana leire congress party na pukhatpa wafam khudingmak politics tawbanati lana unaba hotna bigano haiba wafam su thamki lunina ngasi aroiba assembly mifam ga mari lenana congress ke MLA manga na speaker da aiba cherol amasu pisinki hari issue siki matangda prime minister kam to unagi lenga sina opposition su nati unagi pite lenga su to unagi masi unasi haibaduda matangduda aina repeat tawjarata house da habi ki party congress party chala unaru da kimbaliti haikibu adudi koina haibudu lebak siki mayam punna ko dunaba hajiki aduna zero award da honorable minister na zero award thambi hibadudi ona tainabra khali munna mamangi recording sindu leinabiu haina thamjani BJP Manipur Pradesh na sinduna lakadawriba August 13 amadi 15 Patriots Day amadi Independence Day gi mangoina na athauba singgi khubam sing sit singbi cleanliness drive pangthokre ngase Kangla Western Gate lariba maiding owner singgi mitam amadi akoiba luna na thamnanaba si sengbagi thabok sethakiba duda Manipur gi chief minister N Birena nursing gi mitam sengdokhi tharom aduda saru yarduna chief minister N Birena hai Patriots Day amadi Independence Day ga mailena leibaga sigi dama kathokhraba athoba singbo nahauna ninsingduna athoba singi mafam sing luna na thamduna haile katuna ikai khumnaba utli hariba tharom asi Manipur gi mafam khudingda leiriba lamdam asigi athoba singi mafam sing luna na thamnanaba BJP gi Kariya Karta Kayana Cleanliness Drive Sathari Haiki ngase tharom aduda BJP gi luchingba sing amadi Kariya Karta Kayasu saru yakhibaga loinana Harga Tiranga campaign ge saru ama oina Piral Singh paiduna apunba Bharat Strong Bharat haina kholaw lawki
15 अगस्त से कोई फजला सेलिब्रेशन का बनी कोई 15 अगस्त हर घर तिरंगा अदुगुम्बा ऑनरेबल प्राइम मिनिस्टर मोदी जी की नेशनलिज्म एकता भारत स्ट्रॉन्ग भारत स्ट्रॉन्ग भारत लेरदी स्ट्रॉन्ग मणिपुर लेरदी स्ट्रॉन्ग भारत लेरे मधुगी ओतु दैदे कोई कार्यक्रम में पुनः कोई नारांदगी हो रहे 15 बाबू लेफ्ट से थगनी मैम मणिपुर की मैम पुनः मुनसब या व्यू है ना आई साइकिल सो या मणिपुर की गवर्नर लक्ष्मण प्रसाद आचार्यना मणिपुर थोकलिबा था 15 ngasi oriba phibam yingsinaba churachanpurda ayuk chatluba khongchat ama halakpada ngasi nukthil pung ama makhairom tabada irang asida lanjanaraktuna all Bishnupur district office building da chongda famlaurduna leiriba IDP singa unakre IDP singa unaba aduda Manipur lenga ki additional secretary Sinam Pritam DC Bishnupur Laurembam Bikram SP Bishnupur KSS Ravi Kumar su saruk yake IDP angang singda governor na chana thaknaba achapo sing amadi boy kolom singsu angang singda yengthoki amadi IDP singna leiriba ka singda changduna hauji leiriba phibam singsu yingsinki tharomduda IDP singna makhoi mafam sida leibada wakhal thoktaba awal apa ngangtana thanba maramna makhoi gi maramda mayuda hallaga hanagi punshi mahingda jati bijati naidana nungshi sanana ingna chikna himinaba adu pami madu hanjin hanbiu haina governor da phongdoki IDP mahiroi singna so makoina ka amada nupa nupi kaya punna leminabana privacy ngakpa ngamdabagi awaba kaya mayoknari larik tamninglagasu larik leiba ngamdaba larik pakhom khangdaba kaya thokli lenga ke makedagi makhoida piba yaba mateng pire haina hairagasu lupa listing amamam tha mari khak mateng pirakhiba adu natana atopa mateng amata phangdri theory ga practical ga khena bagum khenari maram sina makhoibu ningthina larik tamba phangnaba masa masa ge mayomda hanjun hanbiu haiki loinana IDP singi apamba sing yawba memorandum amasu governor da pishinki governor Lakshman Prasad Acharyana phongdokhibada lanjanariba miyoi singi awaba tari khangde adubu athuba matamda Manipurda santi hanjalaknaba mahaki angamba thakta hotnagani relief camp singda leiriba IDP singna chaba thakpa leiriba phibam asi karam tawri yengli makoina kem mafam singda leiringai nungaina hingba yanaba hotnagani leiriba khudingmak masa masa gi hanagi yum singda athuba matamda nungaina leiba yanabasu mahaki thakta kanna hotnagani haiki शांति सबको चाहिए और सब उसी शांति चाहने के कारण पहले से माहौल अच्छा हुआ है शांति हुई है हर क्षेत्र में लोग अब बेहतर महसूस कर रहे हैं और पूरी तरह से शांत हो जाए ऐसा हमारी ओर से भी कोशिश होगी और इनको किसी प्रकार के कोई कष्ट न रह जाए यह हमारी चिंता होगी हर घर तिरंगा कैंपेन की तिरंगा यात्रा की लमजल ngasi Kakching district की DC office complex तगी deputy commissioner Kakching Rohit Anand IS na lamthakre district administration Kakching na sinkiba marathon asida nupa macha cha matara humdoi nupi macha kuntra punna maheroi cha manipu humdoi na saru yakhi hariba maheroi sing asi Iringban High School Kakching Khunau Makha High School Kakching Model High School JRD Pastikers Academic Padmaradana English School Kakching Higher Secondary School amadi MMS Genius Academy ke maheroi singni tharomge manung channa tiranga ge wasak lokhi ngase ge tharomdu da district level officer DLO sing amadi ate officer sing su saru yabaga iroinana maheroi sing pukning thawakhi tungda marathon asida makok mathang takraba singi ming lauthoki marathon asida Pimacha की कैटेगरी दा Kakching Higher Secondary School की क्लास 9 की महिरोय RK Malangambi ने फर्स्ट ताकी नुपा मचा की कांगरूप तसु Kakching Higher Secondary School की क्लास 9 की महिरोय नावरेम राजे ने फर्स्ट ताकरे ngasi pangthokliba marathon da makok mathang tarakpa sing lakliba August 15 da pangthokpa tharom gi manung channa mana yenthokani hairi हर घर तिरंगा कैंपेन मखा चथरकपा ओइना ngasi Juribam Higher Secondary School playground da social service tawduna Juri Kaithel gi Kaithel phambi ima sing amadi Juri College ki students sing gi bike rally ama Juri thongdagi Gulathon phawba gi senduna har घर तिरंगा कैंपेन chathaki amadi tiranga wasak lokhi campaign asida ADC Juribam amadi ate district level officer sing su saruk yaki आजादी का अमृत महोत्सव की सरुक अमा ओइना लेबाक से गी मिपुम खुदिंग दा
Leibak Ningbagi Wakalon Hengat Hanabagi Pandamda, Baraki Prime Minister Narendra Modi Nahodokiba, Harga Tirangagi Pangtokpa Oina, Ngasisu Yumthong Kuding Pahelesi Machu Ahungi Piral Haiba Bar Rally Ama, BJP Manipur Pradesh, BJP BJYM Manipur Amadi, Harga Tiranga Committee Bisnupur District, BJYM na Kusamana Sinduna, Bar Rally Ama Bisnupur District Ngasi Pangtokre. Nambole Sege Manung Chanba Indo-Japan Peace Memorial Complex Maibam Lotpa Chingdagi Rally Adu Manipur Lengaki. Yas and Works Minister Govindas Konthaujan Lamthaki. Lamthaba Duda LDA के चेयरमैन M अनिश कुमार, बीजेपी मणिपुर प्रदेश के वाइस प्रेसिडेंट ओरिबा, बिष्णुपुर डिस्ट्रिक्ट की इंचार्ज L मीनाबंता, बीजेपी डिस्ट्रिक्ट कमेटी की प्रेसिडेंट RK बिमोला, BJYM बिष्णुपुर डिस्ट्रिक्ट कमेटी की प्रेसिडेंट M बोबोय, बीजेपी नंबोल मंडल के जनरल सेक्रेटरी A जितेन अमदी अतै बीजेपी की लुचिंगबा कयासो सरुक याखी. बार रैली अदु माइबम लोटपा चिंगदगी हौरगा तिदेम लंबीदा चतुना क्वाक्ता फारोक्लगा मोयरांग खुनौ संगाई इथिनिक पाक फाउदुना लाक्लगा कुंबी कैथल यौरबा मतुंग ममाय लेदुना लाक्लगा हलक्लगा मोयरांगदा लैबा INA मार्टियर्स कॉम्प्लेक्सता लैबा INA गी लुचिंगबा नेताजी सुभाष चंद्र बोस की मफमदा हैकत लेकत तमलबा मतुंगदा लुशिनखी. मिनिस्टर गोविंदास कोंथौजमना फोंदोखिबदा लेबाक से प्राइम मिनिस्टर नरेंद्र मोदी ना लेबाक से मिपुम खुदिंगमक नेशनलिज्म के वाखलोन हेंगत हन्नबा पांदमदा हौदोखिबा हर तिरंगा की सरुक अमा ओइना थरोम असी पांगथोकपनी. थरोम असी मपुंग फाना सरुक यामिनदुना बार की युमथोंग खुदिंगदा मचु अहुम की जाति की फिरान पाइहंदुना लेबाक से नागरिक अमा ओइन बगी नुगाइबा अदु फोंदोक्सी मालेम के लेबाक सिंग मनुंगदा चाखत मांगजिंग थाबा लेबा अमा ओहेनबदा अखोय खुदिंगमक थौदांग लोमिनरसी हाइखी. निंगहंदब भारत अमा मांगजिन चटप भारत अमा ओइबगी श्री नरेंद्र मोदी जी की पांदम अदु फंगनबा अखोय पुन्ना होनमिनसी अमसुंग आजादी की अमृत महोत्सव की पार्ट अमा ओइना अमृत काल असिदा अखोय पुन्ना सरुक यामिनसी हाइबा वाफम से अहाना थमजरी. भारत के प्राइम मिनिस्टर ने हौदोखिबा आजादी का अमृत महोत्सव के थौरंगा मैलेना जुरीबाम डिस्ट्रिक्ट एडमिनिस्ट्रेशन की मिंग मखादा हुमुद्रा तरेरक सुबा इंडिपेंडेंस डे के सरुक अमा ओइना ngasi नेशनल सर्विस स्कीम NSS जुरीबाम यूनिट के वॉलंटियर सिंह अमदी जुरी कॉलेज के छात्र छात्री सिंहना हर घर तिरंगा हाइबा कैंपेन के मनुंग चन्ना बार रैली अमा जुरीबाम डिस्ट्रिक्ट की DC कृष्ण कुमार IAS यावना वासक लोमिनरबा मतुंगदा बाउपरादा लैबा DC बंगोदगी लमथाकी. रैली असिना चंद्रपुर लमखाई कर्मगा सोरोक अतिंबी फाउदुना चटलगा समूह पुनबी कैथल लुशिनखी. बाइक रैली अदुदा सरुक याखिबा NSS यूनिट जुरी कॉलेज की प्रोग्राम ऑफिसर ओक्रम राधेश्यामना ngasi तिरंगा रैली असी पांगथोकपगी मरु ओइबा पांदमदी नहारोन सिंह छात्र सिंह मरु ओइना यूथ सिंह असी इंडिया के इंडिपेंडेंस डे की नुंगाइबा महाव अदु फंगन्नबा अमदी पेट्रोलिज्म की वखल सागत हनबगी दमकता डिस्ट्रिक्ट एडमिनिस्ट्रेशन जुरी बामना सिनबनी हाइना फोंदोखी. लिबर्टी थिएटर कक्सिंगना चाही खुदिंग पांथोतुना लाकपा पेट्रोस डे के थौरम हयेंग अगस्त तांग 13 चामा 19 सुबा पेट्रोस डे थौरम महेरोय सिंगी ओइबा लेबाक निंगबगी सयेंग सैदानबगी थौरमगा लोइनना लाइब्रेरी एंड इन्फॉर्मेशन सेंटर कक्सिंग की एडिटोरियमदा पांथोकनी. पेट्रोस डे थौरम असिगी सरु अमा ओइना नुमिदांग पुंग 3 मखाई ताबदा बी त्रिगेंद्र चितलीलासु उतकनी हाइना लिबर्टी थिएटर कक्सिंग की चरोल अमना हायरकली. वाबगाई लमखाई बाजार ngasi फाउबा साबा लोशिंदबगी मायोक्ता ngasi तांगजें खुनौ कम्युनिटी हॉलदा लम अदोमगी इमासिंगना वकत मिफम फमदुना खोंजंग संगसिनख्रे. पनबा याई वाबगाई लमखाई कैथेल असि साबा लोशिंबियो हाइना वाबगाई लमखाई बाजार अपुनबा इमालुपना लाकदौरिबा सेप्टेम्बर थागी तांग 10 फाउबगी मनुंगदा कैथेल असि साबा लोशिंबियो मदु नत्रबदी मथंगी नुमितगी कैथेल फम्बी इमासिंगना मियामगा लोइना तोंगान तोंगानबा मखल मखागी खोंजंगसिंग संगसिनलगनी हाइना फोंदोकपसु लेख्रे. BJP लमलाई मंडल सिंधुना नोंगादा
Kamengda Laiba, Pureiromba Laifamda, Harga Tiranga, Tharomga Mari Lenana, Social Service Pangthokre. Tharom Aduda, Lamlai Kendragi MLA, KS Ibom Chayauna, BJP Lamlai Mandalgi Thomishingsu Saru Yaki. Tharomga Mari Lenana, Lamlai Kendragi MLA, KS Ibom Chana Phongdoki Bada, Harga Tiranga, Tharomgi Saru Ama Oina, August Taramatui Amadi Tarani Tuina, Lamtu Sengba, August Tarahumduina, Adoba Sengi Numit, Tharom Pangthokpa, August Taramari Dagi, Yumthong Kudingda, Machu Ahongi Pira Chukakadabani. Prime Minister Narendra Modi na kumja lising ani nifut tariat phawbagi manungda India bo chakhotpa leba ama oinaba pandamda changsalakliba thabakta aikoi punna saruk yaminabagi saruk ama oina tharom asi shinbani haiki. Observance of Library Day gi thoram ama ngasi State Central Library Imphal Department of Art and Culture, Government of Manipur Amadi, Manipur Library Association, Malana Sinduna State Central Library Auditorium Hall da Pangthokre. Tharom adugi manung channa miyamna Father of Library Science haina khangnaraba Padmasri Dr. R.S. Ranganathan gi chama kontrani thoirak Suba mopakumangi tharom amasu pangthokhibaga loinana Dr. S.R. Ranganathan gi photo da leishu katuna ikai khumnaba utki. Tharom aduda Art and Culture Government of Manipur gi Retired Commissioner K. Radha Kumar, Manipur Library Association, Malagi President R.K. Rameshwar, Art and Culture, Manipur gi Retired Director Dr. K. Sobita Amadi, Rimski Retired Librarian Dr. N. Giri Darina, Athoiba Mithungnen oina saru yaki. Tharom aduga mari lenana Art and Culture Government of Manipur gi Retired Commissioner K. Radha Kumar na phongdorakpada library gi oiba thabak tharom ama tawbada ngasi pulliba miyam asigumna ukiba phangdri. Library gi tharom singda miyamna thawai yaudaba adu ngasidi khara makhaidi phagatle. Manipur da hana larik pabagi hainami leiramdaba adu haujiti larik Pabinaba miyoi kaya thorakle. Miyoi ba ama oina ahemba lausing tansinaba hotnabada library na achoba teng pangli haibasi ikhang khangnadi yumda larik kaya leiduna thamlaga larik pabagi chotnabi thamlabasu library da larik pabaga yamna khetnaba lei haina su phongdoki. Haurebi Makha Lekai High Madrasa da Nauna Lakpa Headmaster da Hana Lerambi Headmistress na Charles Amadi Mathau Taba documents sing amata sinadaba haibasi yamna Laibak macha tadaba mahiroi singi khandabani athuba matamda Marinaba Department na miyang chongbiduna mahiroi singi punsi kalu haina All Manipur Democratic Students Organization AMDSO Manipur gi President Mohajayid Khan na phongdorakle. Wapam ngasi AMDSO gi President na duchingba team amana Manipur da lariba school yengba inspection satuna ingsenbage saru ama oina ngasi lilong Haurebi Makha Lekai da leiba Haurebi Makha Lekai High Madrasa gi phibam yengsinladuna haikibani. Mahakna hai Loishinkhre sing phagatna balenga ki phajoraba mission kaya leirabasu school asigi oriba phibam asidi salak sari. School asigi infrastructure asi asuki matik phibam sokle lenga ki mari lenaba Education Department Minister na ingsinbiduna Loishinkhre asibu phagat hanbiduna tungi yumbiren orakadoriba Loishinkhda afaba mahai phanganbiyo. School asigi phibam asuki matik sokpa khaktan natana mamang thage tarani thoida school asigi hana leirambi headmistress na nauna lakpa headmaster da Charles amadi administration block ki issue sinaramdabana Loishinkhda awaba kaya mayok na handuna leiramle. Athuba matamda Manipur lenga ki Marinaba Authority amadi SMGC na miyang changbiduna nauna lakliba headmaster da shu sinahanbiyo amadi Loishinkhgi punsi kalu haiba wapamsu jayid na phone thamlakhi. School asigi headmaster na phongdorakpada mamang thage tarani thoida Manipur lenga ki Department of Education S na thokpa order amada mahak asi school asigi headmaster oina yawarki. July 15 da school asida mathau tawrakki. Adubu hana leirambi headmistress na mangonda charge amata sunadaba khaktanatana headmaster ka amadi gojreso amata sunadaba na staff ki ka da leiduna mathau tawrakki. Adubu school asigi oiba details amata khangdaba na awaba kaya mayoknari yamna leibak Thibadi chahi tangkai gi exam tha asigi manga dagi pangthorakpani karigumba details amata khangdana exam ase yamna wana pangthokli marak asida mathau taba details sing amata leitabana Loishinkhre gi thabak tawbada awaba kaya mayoknari Loishinkhre na makoi gi ming spelling lanba amadi date of birth lanba gi complaint kaya so lakli asigumba kaya asi semdoknabagi mathau taba documents sing amata uba phangdabagi awaba kaya so mayoknari haiki.
Nationalism in Manipur Sports haiba hiramda one day seminar kam workshop ki thorom ama Manipur Olympic Association Moana Senduna Kumal Lampak Sports Complex ta leiba Olympic Bhavan da pangthokre. Seminar aduda Sports Movement Committee Manipur ki convener RK Ranendrajit, IS Retired Dr. RK Nimai Amadi, Moagi Vice President M. Ratan Kumar na mathang chitna Chief Guest President Amadi Guest of Honor oina saruk yaki. Tharom aduga may na Manipur Olympic Association Moa Vice President Morangthem Ratan Kumar na phongdorakpada Malemgi miyam na Manipur bu sport ki powerhouse amani haina khangnaribani ngasi phawba lamdam asidagi Olympian 18 puthokpada natana international national ki gold medalist kaya puthokpa ngamliba asi Sai gi atoba mating nani sai amadi atopa sport ki department singa punduna afaba sanaroi kaya puthotuna malemda lamdamastu masak takpa ngamlibani loinana Manipur gi sanaroi singna aduki matik medal loba masing hengalakliba makai nationalism gi magun hengali haiduna ngasigi seminar asida thamjabani amadi nationalism da henna nakshunna ba hotnabada Manipur dagi afaba sanaroi kaya puthokpa mathau tai Manipur da pangthokiba national game da Manipur na medal Delida ahan batakiba adu chahi khara asida Manipur gi sanaroi singi parti khara hantarakli basi athuba matamda menkhatpa ngamnaba kanna hotnara minasi haina su phongdoki Manipur Rural Bank MRB Kumbi branch ki anoba office building ama Kumbi Leirak achobada bank asigi chairman Abe Kumar na sangaduna miyamda ngasi khusinakre tharomdu da MRB gi Chairman Abe Kumar, General Manager S. Ranjit, ICAR New Delhi ki member KS Navakumar, Kumbi Municipal Council ki Executive Officer M. Inaubina athiba mithungan oina saruk yaki. Tharomdu da nauna hangduk liba bank office adugi akoibada bank asigi makok thongba sing yauna ujara singsu thaki. Bank asigi anoba office building miyam da khusinakhiba tharom aduda bank asigi chairman Abe Kumar na phongdokhibada Manipur Rural Bank asi miyam gi lanni miyam na bank asigi Asiga afaba mari thamduna kanaba kaya launaba hotnabiu bank asigi akoibagi miyamna ayamba lawu singuba mapung oiba sinpham amasu oibanina semitloingi phibam phagat hannaba bank asiga afaba mari thamduna bank asidagi KCC na chingba makhalgi loan sing apply tawbasu yai miyamna su bank ta lagduna paisa thamjinbagi hainabi thamsi bank tagi su miyamna kanaba kaya launaba hotnabiu masida bank asigi staff sing na su thong launa hangduna leidi net banking tawduna sel oina lamna puthok pusin tawduna khudong thiba nangadaba kaya su mobile banking tawduna natraga UPI cashless transaction tawna khudong thiba sing thoktanaba hotnarasi haibana chingba wafam sing miyamda phongdokhi Khurai Konsam Lekai Thauroijam Lairakta Laibiramba Lamdam Sigi Saknairaba actor amadi hockey player Nomaithem Priyo Elias Huruna Haukiba August ki Chechet ahumda Guwahati da Sakthong gas pokhaibagi laibak thiba thodo amada lekhidabada ngasi mitei aikoi punsinsi mai pungi thongmi singna lekhidrabagi yumna chatuna imung manungi awabada saru yabaga loinana mahaki lana tharomda mateng oinana ba lupa lising tara mateng pangkhre hurugi loinabi Nomaithem ongbi homesori da angamba stalgi tengbang oina lupa lising tara khusinnakhibagi khongchat aduda maipungi senior advisor KK Wahengbamna phongdokhibada maithong kaya longba singthabatana watlagadaba naha oiriba hurugumba misak ama lekhidaba haibasi lamdamsigi achoba mangjaba amani mahakti lamdamsigi matik chaba sanaroini sanaroi singbo lamjing birambani art and culture gi lamlomda yengluragana miyamna sakhangna ba film artist ni amoromda mahaki matik chaba naha kayabu thabak piriba entrepreneur amasuni huruna pamjaba sanaroi singbo pokning thawatladuna amadi sanabagi ihok kankhatnaba miyamda Kathok lamba huru tough groundi matam chukpada lengdana leheuragani haiki ngasi khongchat aduda maipuni senior advisor Rajendra Pangambam group asegi admin Bobo Khundrakpam amadi Leona Mairakpam Suresh Khagembam Bizen Luwang Nepo Hemanta Khoimu Manikanta Ibohol loinana nupi member Rosie Brahmachari mayum amadi Sangita Khorom su yauki Chatliba tha sigi chechet tara mari dagi tara manga fauba numit ni chupna thang ta Association of Kerala na sinduna Mahadeva Temple Auditorium Matanur Kannur Kerala da pangthokadawriba thang ta martial arts training camp thang ta gi training
ꯄꯤꯔꯨꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯇꯦꯛꯅꯤꯀꯦꯜ ꯆꯤꯌꯔꯃꯦꯟ ꯊꯥꯡꯇꯥ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯑꯁꯤꯗ ꯀꯦꯔꯂꯥ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯊꯥꯡꯇꯥꯕꯨ ꯄꯥꯝꯖꯕ ꯅꯍꯥꯁꯤꯡꯗ ꯊꯥꯡꯇꯥ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯀꯤ ꯐꯖꯔꯕ ꯃꯍꯩ ꯀꯥꯡꯂꯣꯟ ꯑꯃꯗꯤ ꯊꯥꯡꯇꯥ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯂꯣꯟꯁꯤꯡ ꯇꯝꯕꯤꯔꯨꯒꯅꯤ ꯊꯥꯡꯇꯥ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯄꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯍꯣꯠꯅꯕ ꯌꯥꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯁꯨ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯐꯪꯍꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯐꯪꯂꯤꯕ ꯃꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯊꯥꯡꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗꯤ ꯄꯦꯟꯍꯟꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯕꯁꯤꯗ ꯋꯥꯠꯂꯤꯕ ꯀꯌꯥ ꯑꯁꯤ ꯃꯦꯟꯁꯤꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯊꯥꯡꯇꯥꯕꯨ ꯄꯥꯝꯖꯕ ꯅꯍꯥꯁꯤꯡꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯤꯡꯊꯧꯈꯣꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 5ꯇꯒꯤ ꯑꯣꯏꯅꯥꯝ ꯊꯤꯀꯥ ꯆꯍꯤ 85 ꯑꯄꯣꯛꯄ ꯑꯣꯏꯅꯥꯝ ꯕ꯭ꯔꯖꯔꯃꯅꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯨ ꯀꯥꯏꯕ ꯆꯠꯈꯤꯕꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯣꯏꯅꯥꯝ ꯊꯤꯀꯥꯅ ꯇꯣꯡꯈꯤꯕ ꯍꯤ ꯑꯗꯨ ꯇꯥꯎꯊꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯃꯁꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯃꯍꯥꯛ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯅꯥꯝ ꯊꯤꯀꯥ ꯃꯇꯧ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯁꯤꯜꯂꯛꯄꯅ ꯍꯤꯗꯒꯤ ꯇꯥꯗꯨꯅ ꯏꯔꯥꯛꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯊꯧꯈꯣꯡ ꯏꯗꯨꯀꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯦ ꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2006 ꯂꯥꯛꯄꯗꯒꯤ ꯂꯣꯛꯇꯥꯛꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯂꯩꯉꯥꯛꯅ ꯄꯥꯝꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯂꯩꯉꯥꯛꯅ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯂꯕꯗꯤ ꯀꯅꯥꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯀꯨꯝꯂꯒ ꯆꯥꯛꯇꯥꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯂꯥꯏꯚꯂꯤꯍꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯈꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯔꯣꯏꯁꯦꯝꯕꯒꯤ ꯗꯤꯟ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯐꯝ ꯍꯥꯞꯄꯒꯤ ꯃꯥꯌꯣꯛꯇ ꯗꯦꯁꯥꯝꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯃ ꯍꯥꯞꯇ꯭ꯔꯤ ꯐꯥꯎꯕ ꯑꯣꯐꯤꯁ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯎꯅ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯔꯣꯏꯁꯦꯝꯕ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯗꯤꯟ ꯑꯣꯏꯔꯝꯕ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯔꯥꯡꯊꯦꯝ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 38ꯗ ꯃꯁꯥꯒꯤ ꯆꯍꯤ 65 ꯁꯨꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯎꯒꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅ ꯔꯤꯂꯤꯐ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯛ ꯑꯦꯟ ꯁ꯭ꯇꯦꯇꯁꯇ ꯌꯥꯎꯔꯤꯕ ꯗꯤꯟ ꯑꯣꯐ ꯀꯣꯂꯦꯖ ꯐꯦꯀꯜꯇꯤꯁꯀꯤ 4 Clause 1ꯒꯤ ꯃꯇꯨꯡ ꯏꯟꯅ provided that a dean on attaining the age of 65 years shall cease to hold office as such the dean shall hold the office for a term of 5 years and shall be eligible for reappointment provided that a dean on attaining the age of 65 years shall cease to hold office haina mayak sengna palli desamna professor indira sarangthembu din amadi director of instruction gi charge puhanba haibasi university act amadi status matung inna lale haina tha asigi marida media da phongdokhraba matungda university asigi registrar na hariba ojasi amuk hanna hariba charge sing puhaliba asi university asigi act and status ki matung inna tawbani haina tha asigi mangada pauche amada senolakpa thenaki matang asida university asigi act amadi status ki niyomna chahi 65 helaba oja amabu din amadi director of instruction gi charge asi makha tana puba yai haina haibagi haibadu mayek sena haidana sendokla iba sina takpadi chamamnaba amagi mathakta anoba aranba amana amu kupsinnaba hotnabani thawong asidi huranba makokta napi pakle haibagi mawongni asiguma thawong asidi loop asinadi yaba ngamloi maram asina university asigi registrar na chahi asigi July 38 da thokpa order na professor Indira Sarangthembu teaching purpose ki oina re-employ tarokpa natana niyomgi wangmada din amadi director of instruction gi charge puhalakpa haibasi miyamda chauna minamba amani makatana college asigi din amadi director of instruction niyomgi wangmada hapnaba maram oiraga hariba post ani asi leite haina lobaga loinana niyomgi matung inna mi ama haptriba phawba office asi hangba yaroi phongdoki 23 gi
23 थोइबा ऑर्डिनेंस सिदा जो मसी वाफम जे अमत यावदे अतदि करंबा एक की करंबा ऑर्डिनेंस की मतुंगिना असिगुंबा स्टॉक गेप अरेंजमेंट से तौरीबनो हाइबनेबा मियाम दा कंफ्यूज तहनबा अदुगुंबा नोटिस मैम अमा थोगा असिगुंबा मियाम दा चमन हनबगी थबक से मसी तौबा चुमदे मसी तौफम थोकते हाबसे ते सांगे मैकेदिगी मै सिंगना समझनिंगे RG Medical College and Hospital Kolkata da trainee Dr. Amabu nupi oibigi ka khumnaba mahalaba matung mihathina ha pikibagi mayokta ngase India Pumba Federation of Resident Doctors Association Fordana Khongjang Sangsinkhre Khongjang ngase saru ama oina ngasi Resident Doctors Association Jenims Amadi Jenims Student Association Anina Sinduna Jenims ki A block mamangda wakat Meepham sathakre sataki ba wakat Meepham adugi matangda Resident Doctors Association Jenims ki General Secretary Dr. Suba Pandena Hai RG Medical College and Hospital Kolkata da PGT second year tamlibi ekhoigi colleague amabu minungsi haitena nupi oibigi ikai khumnaba mahalaba matung mihathina hospital asigi seminar hall da hakibagi thawong asi miyoi khunaina yafam thokte masagi hospital mak phawbada khudong chadrabadi karamba mafamda nupi oibi sing khudong chagani maram asana thawdo adu akanba mongda condemn tawbaga loinana thawdo adu da chana chenari basingi mathakta mari lenaba authority na matungda asigumba laibak thiba thawdo asi mafam amatada thoktanaba khudakta akanba thabak pakhatpiyu loinana thawdo adugi asingba phangnanaba khongjang sangsinliba sing amadi imung manungda pressure pibagi wafam laklibasi tobigano amadi thawdo asigi judicial inquiry chathaduna mara laiba sing ahakpa choirak natraga capital punishment pibiu haiki like there should be safety and safe environment should be provided to the one who are protesting for the justice and the deceased family. And apart from that, I would like to there should be impartial interrogation, judicial inquiry should be there, and whomsoever culprit might be, they should be given the appropriate punishment or the capital punishment. Thank you. Hairiba thawdok asi tha asigi mapanda hospital asigi seminar hall da thokibani thawdok asigi matungda hospital asigi principal resign tawkhibaga loinana medical superintendent so lathokhrabani loinana thawdok adu Federation of Resident Doctors Association for the CBI inquiry amadi Central Protection Act hospital singda implement tabiu haina demand tawribani Satakiba wakat Meepham aduda Jenims faculty sing amadi mahairoi kayasu saruk yakhibaga loinana safe doctors prompt action needed justice delay is justice denied same all culprit doctors deserve safety not assault haibana chingba pleka kayasu paiki Maitai Irol Iek Loina Salol Apunba Lok Milan Kanglai Pakna Senduna Haukiba July Taramari da State ki Thakta Pangthokiba Mitai Miek Athoi Ahen Tanabagi Makok Mathang Takraba Sing ngasi Lauthokre Makok Mathang Tarba Singi Manamathum Chatliba Tha Sigi Tarani Panda Yenthoklagani Haina Loop Asigi President Khaidem Ingochana Phongdokre ngasi Kangla Pata Leiba Loop Asigi Mayai Loishangda Pangthokiba Paugi Meepham Amada Wapam Asi Phongdol Aduna Ingochana Hai Hariba Mitai Miek Athoi Ahen Changdamnaba Aduda Juriba Miyaw tongan mafam kuntra nipanda exam center oiduna mahairoi listing taraga chane tarani thoina saruk yakhi makong mathang takraba sing asigi manamathum chatliba tha asigi taranipan JN Dance Academy ta pangthokadawriba loop asigi kunithoirak Suba Foundation Day ga marilinena inthokani makong mathang takraba sing yauna consolation takraba mahairoi chamakunda mana asi pigani hairi National Institute of Technology Manipur da nauna lakhiba director amadi registrar na tawningbata tawduna chahi tara henna contractual staff oina laklaba staff singbo expert tawduna staff singi punshi mangan gadawre loinana matam kuina wajaraklaba employees singi hapona thaiduna thamlaga recruitment tawnaba hotnaribasi khudaktagi athingba thamli masida tholakpa afafatagi daita NIT ki director amasong registrar na pugadabani recruitment asi contract employee union ga yanaba ama pro-trip fawba pangthokpa yaroi haina institute asigi contractual staff singi makaidagi phongdorakli Hiramasiga Marilinana Institute asigi contractual staff singna sinduna ngasi Manipur Press Cup ta pangthokpa pawgi Meepham amada Institute asida assistant professor oina thau puriba Samom Jayananda Nahai Institute asida hawkiba chahi lisangani tarani thoidagi taramanga phawbagi manungda teaching amadi non teaching staff yankhairom lauki Laukiba dusu open advertisement thotuna mapandagi expert yauna committee semdaga interview ningthina tawraga laukiba staff ngangtani hauze fawba staff sing asigi contractual matam asi chahi amamamgi oina sangdotuna
ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤ 10ꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯒꯤ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯤꯔꯣꯏꯗꯕ ꯊꯕꯛ ꯄꯤꯔꯣꯏꯗꯕ ꯄꯣꯁꯠ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯃꯠꯇ ꯊꯤꯗꯅ ꯔꯤꯒꯨꯂꯔ ꯁ꯭ꯇꯥꯐ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯑꯃꯗ ꯅꯧꯅ ꯂꯥꯛꯈꯤꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ DVNL ꯁꯣꯃꯥꯌꯥꯖꯨꯂꯨ ꯑꯃꯗꯤ MUꯗꯒꯤ ꯗꯤꯄꯨꯇꯦꯁꯟꯗ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯄ꯭ꯔꯣꯐꯦꯁꯔ KS ꯇꯣꯝꯕ ꯑꯅꯤꯅ ꯈꯥꯕꯩ ꯈꯔ ꯁꯥꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯃꯥꯡꯍꯟꯒꯗꯧꯔꯦ ꯑꯣꯖꯥ ꯂꯧꯕꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯗꯕꯒꯤ ꯃꯊꯛꯇ ꯑꯣꯖꯥ ꯂꯧꯕꯒꯤ ꯅꯃꯥꯗ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯧꯅ ꯂꯥꯛꯈꯤꯕ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯆꯍꯤ 10 ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯛꯂꯕ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯁꯨ ꯍꯣꯁꯇꯦꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯄꯤꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯃ ꯑꯥꯎꯠꯁꯣꯔꯁ ꯇꯧꯗꯨꯅ ꯊꯕꯛ ꯍꯥꯞꯂꯤ ꯍꯧꯖꯤꯛꯁꯨ ꯆꯍꯤ 10 ꯍꯦꯟꯅ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯕꯦꯁꯤꯁꯇ ꯊꯕꯛ ꯇꯧꯔꯛꯂꯒ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯇꯝ ꯑꯦꯛꯁꯇꯦꯟ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯀꯣꯛꯇꯒꯤ ꯍꯧꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯕꯣꯔꯗ ꯑꯃꯨꯛ ꯐꯝꯂꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯕꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯔꯥꯏꯠ ꯃꯠꯄꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯍꯥꯟꯅ NIRF ꯔꯦꯡꯀꯤꯡꯗ 35ꯗ ꯂꯩꯔꯤꯕ NIT ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯒꯅꯤ ꯑꯗꯨꯅ ꯅꯧꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯄ ꯑꯐ ꯐꯠꯇ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯅꯤꯅ ꯄꯨꯒꯗꯕꯅꯤ ꯐꯣꯡꯗꯣꯛꯈꯤ Hawairau Malo Maning Lekaidagi Konthawjam Phaunariba Lambi asi Nimit 15 Phawbagi Manungda Sembidrabadi Lambi asi Thingzilagani Haina Maikai Adomgi Mairapaibi Amadi Clubna Phongdorakli Hiram asiga mari lenana Malom Hawairau Mairapaibi Amadi Youth Welfare Club Malom Hawairau na Sinduna Malomda Pangthokpa Paugi Meepham Amada Youth Welfare Club Malomgi General Secretary Laisram Ramananda Singh na hai Malomdagi Konthawjam Phaunaba IBR Road asi Matam Sangnadagi Phibam Phatana Lakpana Maikai Asomgi Miyam Awaba Kaya Mayoknaduna Lakpadagi Mari Lenabasingda Lambi asi Semjinbinaba Kayarak Haijakhrabasu Ngasi Phawba Thabak Amata Pakhatana Lady Hariba Lambi Asudar Railway Thabak Pakhatpagi Pochai Puba Arumba Gari Ajoba Hydra Chingba Sathok Sasen Tawbana Maram Oiraga Ka Henna Khudongthiba Ama Ohele Hiram asigi Matangdasu Kendragi MLA Railway Official Sing Club Amadi Mairapaibi Singa Khanakhibasu Lekre Adubu Thabak Amata Pakhatpiraktabana Tangai Phadana Miyamgi Oiba Awaba asi Khanganabagi Damak Lambi asi Koktoktuna Pomthing Thingjinaba Miyamna Warep asi Laurakpani Phongdokhi That's a calm got I don't know, Masiki Rixman, who Punga Moida, Masi Atu Matunda, when I tried to be Dragadi, for the Mija Purapuri Tingenba, Tingan Magical Monting and Haraga, Tingazu, Gari Chapta, the Chalakani, Aduna, Homasin of the Hanava, where a Kadova, Aduna Ramodana, Purapuri Toga, Jesibin Toga, and Madonna Tamaji and Kunaware. Paugi Meepham aduda saruk yakibi Mairapaibi Khundongbam Ongbi Manglembi na hai Maikai Asomda Railway Oiba Thabak Thorom Leitrabasu Railway Thabak Tauriba Gari Achoba Kaya Leptana Chatok Sasin Tawbana Lambigi Phibam Sosilakpa Amadi Phibam Taraktabadagi Railway Officials Singda Lambi asi Khara Semjinminaba Hairubada Makoina Semgadaba Nati Haina Phongdoraki Loinana Kendra Sigi MLA nasu Lambi Semnanaba Work Program da Hape Athubada Semlagani Haina Phongdoklomnabasu Ngasi Phawba Semidana Leirakpana Ka Hena Phibam Sokpadagi Chatok Sasinda Asoi Angam Yawba Phaw Yauri Ana Layeng Mahiroi Singh Mahima Singh Tamba Chatpa Amadi Lawu Singungi Thabak Thoramda Yamna Awaba Amadi Akaiba Pire Maram asina Hariba Lambi asi Mari Lenaba Singhna Athubada Sembiu Nimit 15 Phawbagi Manungda Lengak Amadi Mari Lenaba Singhna Sembidrabadi Lambi asi Pumthing Thingzilagani Phongdokhi Tha asigi tarada Manipur Press Club da Ketrigap Kendragi Club Taruk KYBO OYO EYCA NEYDO EYDA Amadi NCC na pangthokiba Paugi Meepham Amada Kongpal Organization na Konba Mafam Kongpal Mamang Saba Lekaida Agricultural Land da Lebak Thonjile MLS Tek Nurul Hasan na overpower Taure Amadi Maitei Pangal Anigi Marakta Thonindaba Thodo Tholakpa Tarabadi Madugi Tekchak MLA na Pugadabani Haina Phongdorakiba Wafam asi Lekai asigi Akwebada Leiriba Club Mapan YFB KIYC, ABA, TYC, KSDO, SAC, YPO, SYDA Amadi Sewana Hakchuna Lobaga Luinana Akamamong the Kandem Tawi Lunana Inkoda
leibak thonba yade haibasi karamba leibaki karamba loda yawbagi haibadu club taruk asina leibak miyam maru oina ketrugau miyamda numit humni gi manungda khangalu haina club mapangi apunba miusingna thamnakli ngase Manipur Press Club ki thangjeng hall da pangthokiba paugi mifam amada wafam asi Youth Future Vision YFB gi Media and Publicity Secretary Khulakpam Altaf Alina Fongdorakhibani Altaf Alina makha tarduna hai political miles loba amadi communal ton yawba wahai wata shijinaduna khunai asigi phajaba liching asibo thugaina ba club taru asina hotnaba asi laibak thibani Hariba club taruk asina press conference tawkhraba matung thijenuraba matung hariba mafam asi MLA Sheikh Nurul Hasan gi family na agriculture land da leibak thonjile haina Kongpa Youth Voluntary Organization na hariba mafam asi arambani haiba khangba ngamki MLA Sheikh Nurul Hasan na overpower tawkhiba lekhide inkol patani masi agriculture land nati haiba wafam khara lekai ge hal amadi sabal lekai ge club ki members singna thamlakhibadi lei loinana lam adu Sheikh Nurul Hasan MLA Ketrigau AC gi family na masagi inkolda leibak thonbada athingba piba aramba propaganda tawbagi maram karino haina su phongdokhi Indian Americans amasung Bangladeshi origin Hindu chahum henbana Bangladesh da Islamic extremist singna Hindu amadi atay minorities singda chathariba attacks ki mayokta yaningdaba phunotuna US ki Houston da leiba Sugarland City Hall da khongjang Loishinkhre makata na asiguma thawang sing thoandana ba Biden administration da athuba da thabok lakhot ki Hindu community da chathariba violence ki thabak aduna region adu da tangdu leita daba phibam soidena purakani hairi Bangladesh da laiba religious minorities singbu protection pinaba khudakta thabak lakhatnaba protectors singna demand tawki miyoiba jati da chathariba sathiraba crimes asigi matangda United States na tumina laifam thokte so haiki Bangladesh da laiba Hindu singna Misingna singna triksina lebiu haiki Save Hindus in Bangladesh ki banner makhada pangthokiba khongjang adu Global Voice of Bangladesh Minorities na atay umbrella organization singapuna shinkhibani Stop Hindu Genocide, Stand Up and Speak Out Now and Hindu Lives Matter haibana chungba slogan kayasu miyam aduna lauki Jaish-e Mohammed Group ki miyoi Pakistani macha Kuntra manga Indian site Loishinkhre hairi Samba Kathua International Border fauraga miyosing adu changlakhibani makoi tara Romdi Kashmir Valley gi makha thangba saruta Loishinkhre haina su intelligence source na phongdokhi Pakistan gi Bahawalpur da base tawba Jam terrorist group asi Masood Azhar gi manangnipa Raf Azhar na run tawbani amadi terrorist asina Ars Nulla Fauraga Jammu and Kashmir da changlakhibani hairi umang amadi chingil lamdam oibana actionable intelligence amadi arm response ki thabakta gap khara leirurabasu haujiti Jammu region da yamna chiksinna phajana ngak sele hairi paramilitary force ki manakta Assam Rifles ki battalion ani gasu hapjinduna ngak senbagi thabak chathari hairi aroibada maroiba pau amukanna pizari Taranithoi Suba Manipur Legislative Assembly gi Taruk Suba session gi ngasi aroiba Meepham Department Tariat ki Lupar ko listing Mari Chani Marifunipan henbagi senpham pass tawkhre Manipuri Governor Laxman Prasad na Bisnupur gi DC office da chungjafam lauduna leiriba IDP singa unakhre Mafam kayada Harga Tiranga gi thoram pangthokre Loinana Bangladesh da Hindu amadi minorities singda chathariba ekte ki mayokda US da khongjang Loishinkhre Matang asida image PAODAM sanokchaba loishinjari mi eng tabiri basingbu amukanna khurumjari